Minthang kauba Sisipurgi Kuki Macha Amasu Burma gi Landa Junta na Hatkhre machet makai khara khullaga borada hapaga puraklaga phumjinkhre. Kuki ama chenthakre lausangda hinglekpada nongkanna surakpadagi Kuki Macha ama isingna chenthakre mamingna Sonminthang kawi hairi mahak hauzik phauba thiba khangdri. MLA Minister singna piramba security lauthokpa hokre. Kuki volunteer singna Chandendagi hijack tawkiba JCB ama mafam khangdre AR da wakalabasu tabidre. Nupa ama Nongmeina Kaptuna Huntoklamle hairi Surachandpurda security force na Kuki zo lalhauba phanaba changsilubada Kuki nupi singna talakre. MLA na karisu tawdre haina phonglibasi yumpham yaude. Nupa amana artificial intelligence AI gi matiangna hana nungsinaramba nupi amagi photo bu aranba mawongda sinaduna porn star onthoktuna matam sangna sen tanduna leramle. Manipur lengak hatu semalakloi constitution ngakpa ngamdabadagi thorakpa political instability dagi PR thamlakibani o joy. Manipur mayoknariba phibam asigi matangda waroisin PR sangdokpana purakloi anauba mikhan pangthoktuna miyamgi mandate logodabani Dr. Nara. Majority laina lengak semalaktabasi India gi democracy gi puwarida Manipur hanba oiragani MLA K Ranjit.